ꯁꯟꯒ ꯇꯧꯔꯒ ꯊꯕꯛꯀ ꯈꯜꯂꯗꯅ ꯃꯟꯇ꯭ꯔꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯅ ꯁꯛꯇꯥꯁꯤꯒ ꯃꯅꯥꯇꯣꯟ ꯏꯔꯥꯎꯍꯩ ꯂꯥꯎꯔꯗꯅ ꯅꯪ ꯅꯅꯥꯇꯣꯟ ꯑꯔꯥꯎꯕꯗꯨ ꯆꯪꯉꯒ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯍꯌꯨꯝ ꯃꯃꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯃꯤꯠ ꯅꯅꯥꯒ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯤꯗꯨꯕꯣ ꯅꯁꯥꯒ ꯅꯤꯛꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯆꯥꯎꯕ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯒ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯐꯅꯕꯁꯨ ꯇꯧꯕ ꯉꯝꯗꯕ ꯅꯨꯄꯤ ꯃꯋꯥ ꯆꯠꯄ ꯂꯤꯆꯩ ꯂꯩꯇꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯋꯥꯔꯛꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯌꯥꯂꯣꯝꯇ ꯇꯥꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯀꯗꯥꯏꯗꯒꯤ ꯏꯅꯥꯎ ꯅꯨꯄꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯅꯥꯎ ꯅꯨꯄꯤꯗ ꯀꯥꯔꯟ ꯊꯥꯔꯛꯄ ꯅꯪ ꯑꯉꯥꯡ ꯑꯣꯟꯅꯤꯡꯕ꯭ꯔꯥ ꯍꯧꯖꯤꯛꯃꯛ ꯍꯩ ꯑꯩꯉꯣꯟꯗ ꯁꯤꯕꯩ ꯆꯩꯔꯥꯛꯇꯤ ꯄꯤꯕꯤꯒꯅꯨ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯨ ꯁꯤꯕꯁꯨ ꯀꯤꯔꯤꯕꯣꯔꯦ ꯐꯥꯅꯁꯨ ꯃꯤꯍꯧꯔꯤꯕꯣꯔꯦ ꯃꯁꯤ ꯁꯣꯏꯗꯅ ꯂꯥꯏꯇꯤꯟ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯆꯪꯉꯝꯃꯅꯤ ꯃꯁꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯀꯧꯔꯨꯁꯣ ꯂꯝꯁꯥꯡꯗ ꯃꯥꯏꯕ ꯊꯝꯐꯥꯟ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯥꯒ ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯁꯤꯅ ꯀꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯅꯣꯏ ꯀꯅꯥ ꯂꯩ ꯁꯥꯔ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯂꯝꯁꯥꯡ ꯆꯠꯂꯒ ꯃꯥꯏꯕ ꯊꯝꯕꯥꯜꯗꯣ ꯑꯝꯇ ꯀꯧꯔꯨ ꯆꯠꯂꯣ ꯁꯥꯔ ꯀꯩ ꯂꯩꯔꯒꯦ ꯍꯣꯏ ꯀꯧꯇ ꯀꯧꯔꯨꯁꯨ ꯆꯠꯂꯣ ꯅꯣꯏ ꯅꯇꯩ ꯕꯦꯝꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯣꯏ ꯃꯦꯝ ꯆꯠꯁꯤꯂꯣ ꯍꯣꯏ ꯅꯣꯏ ꯃꯁꯤ ꯃꯌꯥꯗꯒꯅꯦ ꯆꯟꯗꯅ ꯑꯃꯨꯛ ꯂꯩꯔꯨꯅꯨꯀꯣ ꯊꯨꯅ ꯂꯥꯛꯎ ꯃꯥꯃꯥ ꯊꯝꯕꯥꯜ ꯂꯩꯇꯕ꯭ꯔꯣ ꯃꯥꯃꯥ ꯊꯝꯕꯥꯜ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯥꯃꯥ ꯊꯝꯕꯥꯜ ꯂꯩꯕ꯭ꯔꯣ ꯆꯣꯔꯐꯣꯟ ꯃꯆꯨ ꯉꯥꯛꯇ ꯑꯩ ꯁꯨꯃꯥꯡꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯕꯨ ꯆꯣꯔꯐꯣꯟꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯤꯐꯥꯏꯅꯤꯅꯦ ꯆꯣꯔꯐꯣꯟ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯁꯤꯐꯥꯏꯅꯦꯕꯨꯗꯤ ꯈꯪꯕ ꯑꯗꯨꯗ ꯃꯥꯃꯒꯤ ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯃꯥꯃꯥ ꯐꯥꯒꯦ ꯂꯥꯛꯏꯅꯤꯅꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡꯒꯤ ꯐꯥꯗꯣꯏꯕ ꯑꯩꯗꯤ ꯃꯅꯨꯡ ꯃꯄꯥꯡꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯖꯗꯦꯀꯣ ꯃꯥꯃꯥ ꯃꯅꯨꯡ ꯃꯄꯥꯟ ꯁꯝꯅꯗꯤ ꯀꯥꯏꯗꯦ ꯍꯥꯏꯅꯣ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯃꯅꯨꯡ ꯃꯄꯥꯡꯒ ꯑꯩꯒ ꯄꯥꯎ ꯀꯃꯥꯏꯅ ꯐꯥꯎꯅꯗꯣꯏꯅꯣ ꯃꯗꯨ ꯂꯥꯟꯅ ꯇꯝꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯀꯅꯥꯝꯇꯒ ꯃꯩ ꯂꯩꯅꯗꯦꯗꯤ ꯈꯪꯉꯤꯗ ꯂꯥꯏꯇꯤꯟꯒꯗꯤ ꯃꯩ ꯂꯩꯅꯕ ꯅꯠꯇ꯭ꯔꯣ ꯃꯥꯃꯥ ꯂꯥꯏ ꯇꯤꯟꯒꯗꯤ ꯃꯔꯤ ꯂꯩꯅꯩꯅ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤꯗꯣ ꯑꯗꯨꯅꯅꯦ ꯃꯥꯃꯥ ꯀꯧꯔꯨꯁꯣ ꯂꯥꯛꯏꯕ ꯃꯟꯇ꯭ꯔꯤꯒꯤ ꯏꯕꯦꯝꯃꯗꯣ ꯂꯥꯏ ꯑꯣꯛꯅꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯉꯁꯥꯏ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯃꯤ ꯑꯗꯨꯗꯤ ꯑꯩ ꯑꯔꯧ ꯁꯛꯈꯤ ꯃꯥꯃꯥ ꯍꯅꯨꯕ ꯅꯪ ꯂꯥꯛꯑꯕꯣ 이게뭐 너이쇼 이나 그야 군번 만들이 만돌기 юм데 장가가 나 타고 다우러 보이래고 또 비시쇼 마타우 방톡과 하우래드나 ꯀꯩꯅꯣ ꯍꯥꯟ ꯈꯪꯅꯖꯥꯠꯂꯥ 사이고 이싱 자이셀 아싱 멈다 비비 ꯐꯅꯤ 마마 ngasidiне wari yam sadau laiko 사도이니 사도이 마마시 시파이 매야암네 끼흔버덕이네 미훈가세 카라 쨍가 쨍음나리 미훈제 영터 파정이게 mama da busi phai me hamna ki hala iba no punok chaningi 끼한바부디 나티에다 뭐 이게 깐능 강바 하이너비도 너희들 핵도 우리가 요한이다 어자 이싱시들 레이저래 마이브시디 쿠스쿨라이가 로 슈너버고 있드나 예고로 나 다이렌 풍파이는 랑탕 이추 하야 또비야 낭나 만트리게 이비 마시다 쫑신나나 뚜옹나나 레립시 까리 비엔다블라야 난 그렇잖니 mama ai ma si mantri sige makok jage 아이 헤이디 따이봉밍이 먹고 잡아보고 헝너버렸네 아두디 아프리카다 저것도 법마품다 하이너버니네 피시했다 법마품다 떡네이네 에이 개세세세세 하이로세 아유 가이자니나 아유 가이자니나 아유 ai mama ai mi makok jara ro ai na hai bi yagera 야기네 mantri sin handak thaba hapada aran ba tawri base asum ba tawni hayalo
사예뽀 마나 하이시부 쭌브라네 한dak 세란 두란 그래 떠위루라브라 ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ 이비에머씨ꯅ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯔꯕꯁꯨ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧꯔꯒ ꯏꯟꯇꯔꯚꯤꯌꯨꯗ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯑꯣꯔꯗꯔ ꯊꯣꯛꯄ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯆꯥꯒꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯉꯥꯎꯁꯪ ꯐꯩꯔꯪ ꯅꯥꯍꯟꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧꯔꯒꯦ ꯑꯩ ꯀꯣꯛꯁꯨ ꯆꯥꯕꯤꯔꯅꯨ ꯑꯩ ꯅꯨꯄꯤꯁꯨꯅꯦ ꯉꯥꯎꯁꯪ ꯐꯩꯗꯪ ꯅꯥꯍꯟꯕꯤꯔꯅꯨ 사예뽀 야라디 하우지목 포놈도 떠위고 무이네 떠보디 만세 얌차티 걸 보니고 삐들 락디 야본티 Incoming call from Education Minister. 세크레터리라 마니 살 딱비요. 하나기 메리트 리스트 칸가트르바 아시앙바 캔디데이트 마리도 ꯑꯗꯨ ꯑꯣꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯣ 하나기 아마무싱도는 감다보사. ꯑꯗꯨ ꯍꯪꯉꯛꯑꯅꯨꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯧꯅꯦ ꯑꯩ ꯐꯅꯕ ꯇꯧꯖꯒꯦꯁꯦ. ꯐꯔꯦ ꯊꯝꯃꯦ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤꯅ ꯑꯁꯨꯃꯥꯏꯅ ꯑꯆꯨꯝꯕ ꯇꯧꯕꯤꯔꯛꯂꯒꯗꯤ ꯂꯩꯕꯥꯛꯁꯦ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯔꯛꯑꯅꯤ. 아이 ꯑꯁꯦꯡꯕ ꯃꯔꯤꯗꯣ ꯍꯌꯦꯡꯅꯦ ꯑꯣꯔꯗꯔ ꯊꯣꯛꯑꯣꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯝꯃꯕꯅꯤ ꯑꯣꯔꯗꯔ ꯊꯣꯛꯑꯅꯤ 하야 톰비야 하우직티 낭나 빰져버도 나닝 둥해다나 쩔로다나 ꯃꯥꯃꯥ ꯑꯩ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ 까다이다 너네 낭나 빨라가 레이리두보 ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯂꯩꯔꯦ ꯃꯥꯃꯥ ꯅꯪꯒꯤ ꯇꯥꯏꯔꯦꯟ ꯃꯇꯣꯟꯗꯣ ꯑꯃꯨꯛꯇ ꯊꯤꯟꯖꯤꯜꯂꯛꯑꯣ ꯍꯛꯊꯤ ꯈꯟꯕꯗ ꯅꯥꯟꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ 이빡 박설렸다 아유 마 아유 하이 속들어 낭디야 ꯀꯩꯗꯧꯗ ꯃꯥꯃꯥ ꯁꯣꯛꯇꯔꯗꯤ ꯀꯩꯗꯣ ꯅꯤꯡꯒꯣꯡꯒ ꯂꯣꯏ ꯇꯠꯂꯦ 까이기니 낭나 원다고는 쿠그러면 마파 뭔데 레이리두보 ꯃꯤꯅꯤꯠ 5-10ꯈꯛ ꯃꯅꯥꯇꯣꯟ ꯃꯅꯨꯡꯗ ꯂꯩꯔꯨꯕꯁꯦ ꯃꯥꯃꯥ ꯎꯅꯤꯡꯕꯅ ꯁꯤꯔꯦ 오닝다디 하이 ꯅꯤꯡꯒꯣꯡ ꯈꯔ ꯇꯠꯆꯔꯁꯨ ꯑꯩ ꯅꯨꯄꯥꯗꯤ ꯊꯕꯛ ꯐꯪꯉꯦ ꯅꯨꯡꯉꯥꯏꯔꯦ ꯃꯥꯃꯥ ꯑꯩ ꯆꯠꯂꯦꯍꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯒꯤꯅꯣ 오자 호이디 우버 팡모이 뽀또 파이토크리 또 아다 ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ ꯍꯩꯃꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯒꯥꯏꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯅꯪꯅ ꯇꯧꯈꯤꯕ ꯑꯃꯣꯠ ꯑꯀꯥꯏ ꯂꯣꯏꯅꯃꯛ ꯑꯣꯖꯥꯁꯤ ꯃꯃꯥꯡꯗ ꯂꯣꯏ ꯆꯣꯡꯊꯣꯔꯛꯑꯦꯗꯅ ꯑꯣꯊꯣꯔꯛꯑꯦꯗꯅ ꯑꯩ ꯅꯉꯣꯟꯗ ꯑꯁꯨꯝꯕ ꯇꯧꯁꯤ ꯍꯥꯏꯗ꯭ꯔꯣ ꯕꯦꯝꯃ 나샤드 헬로이 정들었네 ngọc 파이드랑 나루래네 ꯑꯩꯕꯨ ꯍꯦꯂꯣꯏ ꯆꯪꯉꯦꯕ 뭐 터와이도 투오이도 야답답기디대 마야 밤도 삐르거네 땅토크라고 ꯑꯗꯣ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤ ꯄꯤꯈ꯭ꯔꯒꯦꯕ 하는 노이나 신라오라고 타바 합기바두기 머후따네 모이 따시행나 파스 타우기바 마이도 오이나 칸 그라 말이네 ꯃꯥꯃꯥ ꯍꯦꯂꯣꯏ ꯆꯪꯕꯁꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯀ꯭ꯋꯥ ꯍꯩ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯊꯥꯗꯣꯛꯑꯒ ꯑꯪꯌꯥꯗ ꯌꯥꯏ ꯍꯥꯏꯅꯩ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯤ ꯃꯔꯤꯗꯨꯕꯨ ꯊꯕꯛ ꯍꯥꯞꯆꯜꯂꯤꯗꯨꯕꯣ ꯃꯤ ꯃꯔꯤꯗꯣ ꯊꯕꯛ ꯍꯥꯞꯄꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯦꯟ ꯇꯥꯕ ꯅꯪꯁꯨꯅꯦ ꯉꯥꯎꯁꯪ ꯐꯩꯗꯪ ꯆꯐꯨ ꯌꯣꯟꯐꯝꯗꯅꯦ ꯆꯠꯄ ꯇꯥꯕ ꯑꯩ ꯌꯥꯝ ꯆꯥꯏꯗ 구성! 구성! 누구! 그이는 그런 것들 내기 되기는 나 공 들어와 오늘 님을 노래봐 스카드롬이 토노미 구성 ako tabag tayo dore. Ay tabag ka leba. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯁꯣꯏꯗꯅ ꯊꯕꯛ ꯈꯜꯍꯟꯒꯦ ꯍꯥꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩ ꯅꯪꯁꯦ ꯐꯖꯅ ꯉꯛꯏꯌꯦ ꯅꯪ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯊꯕꯛ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯇꯤꯛ ꯆꯥꯏ ꯈꯟꯒꯅꯨ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯅꯅꯤꯡ ꯊꯨꯡꯍꯟꯗꯣꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯇꯣꯂꯣꯞ ꯆꯥꯔꯅꯤ ꯅꯪꯉꯣꯟꯗꯁꯨ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ ꯅꯪꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯀꯞꯇꯨꯝ ꯀꯞꯅꯤꯡꯉꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯀꯣꯂꯦꯖ ꯂꯦꯛꯆꯔ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕ ꯀꯨꯁꯨꯝ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯀꯣꯂꯦꯖ ꯂꯦꯛꯆꯔ ꯑꯃꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯠꯄ ꯈꯣꯠꯄꯗ ꯏꯂꯨ ꯀꯨꯆꯠꯇ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯪ ꯇꯝꯗꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯏꯀꯥꯏꯗ ꯁꯦ
amta kiyoba yengeba. Kamai kedoino? Moi pabung haina kaurooba. Adum kejera aniba. Adudi haibrenge ko. Aigi na chungzalo. Aigi pamum si payo. Iminti na muniyo. Aduga, aigi na kung sila santanan nayo. Moi pabung. Kusong. Nang naging akong nasantanan na. Moi pabung haibse. Aigi tamoy si Petere. Hꯧjikti nang college lecture ama oirabadina firon phajaba mayam ama setaba yaroi. Aduna ai ngasidi nanggi phajaba kot amaga khongaw amaga thonbirage ko. Aigi fazaba kot khangau thombidiba. Nami isalo. Namit pangtho o. Tayo deh. Nang ngasi khangpe ke tharapasidi aigi thamoi se khangpe te thareda nang ngasi khangpe ke tharapasidi aigi thamoi se khangpe te thareda taibang na sonne